मरुइबा पाउदा फ्रेमवर्क एग्रीमेंट अमसुंग इनर लाइन परमिट की चप चाबा अमा खंगालो हाइना मणिपुर मुस्लिम वेलफेयर ऑर्गेनाइजेशन ना ngasi ahing nongyai pung 13 ki Manipur ban kaukre Jiribamdagi karakpa Asabudin bu sarkar paiba yahon babu yaningdaba phongdoktuna ngasi ahing nongyai desamna sathagadoriba pung 13 ki ban maikai kayadagi saugannarakli amadi सरकार ने वारी साननबा कौबदा देसम लाखिद्रे बन हंदोकपिनबा देसम अमदी अतै लुपसिंगदा सरकार ना अपील तौरकली खुरुमजरी आईएसटीवी की मणिपुरी पाव मियंग ताबिरी पपुमनमकपो ताराम नोक्सरी हौजिक मपुंग ओइबा पावसिंग NSCN-IM अमसुंग भारत सरकार अनिना साइन तौनरिबा फ्रेमवर्क एग्रीमेंट करी करी यावरिबनो हाइबा वाफम खंगनगदबनी अमदे इनर लाइन परमिट सिस्टम चटनहनबगी मतंगदा अथुबदा चपचाबा वाफम खंगलो हाइबा दाबी तौदुना मणिपुर मुस्लिम वेलफेयर ऑर्गेनाइजेशन ना ngasi ahing nongyai hayeng nungthil pung 5 fawba मणिपुर बन कौखरे ngasi Manipur Press Club ta pangthokpa pawmisinga unabada organization asigi president Abdullah Pathan na framework agreement ki matangda NSCN-IM gi muivana Greater Nagaland gi wafam media da phongdok narakpa asidagi praja miyam da samamnaba pohalle framework agreement ki white paper ama center amasung state government na puthokadabani ILP gi matangda chapchaba ama khangangadabani president Abdullah Pathan na makataraduna Jiribamdagi karakpa MLA Asabudin da parliamentary secretary gi fam pisinbagi mayokta desamna ban kauribasi laibak thibani haiki Democratic Student Alliance of Manipur desamna ngasi Jiribamdagi handak tramathoi suba Manipur Legislative Assembly da karakpa Asabudin da ngasi haidi party amtan lokshin ba yaroi mahak unda cabinet charge pi ba yaroi haidi parliamentary secretary pi bagi damak ngasi jenen strike na singba korok pa haibase taseng na masina हम लोग खुद खोंथांग असिना लमदम असिदा सही सा के आदि खुंदामिन लेतामिनग लेमिनरलिबा फुक मसेनगी मरक्ता अदुमलबा हाय थमोइदा फुंगतनरप ओंखतनरप यमुंगनरप फिबम मथोगललिबा हायबसे तसेंग लाइबक थिबनी ngasi आइखोइ तसेंग मणिपुर मुस्लिम वेलफेयर ऑर्गेनाइजेशन हिरम मसिदा याम कुपनि यंगसिल्ली मखाताना यंगसिल्लखिनी अमरमदा जिरीबामदगी करकपा सबुदिन बु सरकार पाइबा यहनबा यानिंगदबा फोंदोक्तुना ngasi ahing nongyai देसामना चथगदौरिबा पुंग 13 की बन माइकै कयादगी सौगनरकले हेरिकोन थादोरकपा सेरोल अमना जिरीबामदगी बेंगोली मुस्लिम अमना 13 सुबा मणिपुर असेंबली दा फिदा लौरकपा असि यानिंगदे हाइना देसामना चंगसिलकलिबा खोंजंगी सरुक अमा ओइना मणिपुर पुंबगी कौरिबा जनरल स्ट्राइक असि हेरिकोन मपुंग फाना सौगतकनी लमदम सिगी यलौमी नतबा मी सिंगदा लेंगाक लोन की थौदांग सिनबा हाइबसी यामना लानबा वाफमनि हाइदे मितोप मियान चासिंगना योचिलकदौरिबा खुनाई असि कनबदा इखोइ खुदिंग मांगना थौदांग लौमिनरसि हाइदे Joint Non-Government Voluntary Organization, Kaksing United Organization, Kaksing Kaithel Imalup nasu saugatkani haire amaromda apunba ireibaki mahairoi sinpanglup AMS nasu ban asi mapung phana saugatkani haina AMS ki office ta pangthokpa pamisinga unabada lup asigi president Rajesh Yumnam na phongdokre Yalhomi Singh Kannanaba Manipur da ILP satna hananaba assembly da bill pass tawduna president ki ayaba pirakpa ngairingai da ILP satna ba yaroi haidina jiri da hawkhiba ihauda lujingbo okhiba asabudina sarkar paibada yauduna assembly da laibaki firep lawbada saruk yagadoriba asi Yalhomi Singh gi laibak thibani haike Manipur ki Yalhomi Singh bu phida piba yaroi Manipur ki Yalhomi Singh kannanaba bill puthokpa yaroi hairna jiri tampak sinba thungna achangba अकन खोंजंग चंगन खिबा अचौब लीडर सिंगी मरक्ता असबुदिन सोमनी अइना बोट कारक लबदी मणिपुर मियाम के आईएलपी सिस्टम जे अइना सना हलोय हाइदुना मागी अचौब कंट्रीब्यूशन अमग लोइना न जिरी मियाम न मागी पांदमदु दगी बोट असि थागलकपने असिगुम्बा आईएलपी की मायोक्ता लइबा मणिपुर मियाम की मायोक्ता लइबा असबुदिन हारिबा जिरी की निपा असिना बोट कारक लगा ngasi मणिपुर की पार्लियामेंट्री सेक्रेटरी पिसन बाहाइबसे एम्स न थमोय सोंगना याजनिंगदे मसे योंग लोफू तान बाहाइबदो मणिपुर थोकलरे मरम मदुना देसामना कौरिबा पुंग 13 की बन नसी एम्स न मपुंग फाना सौगतकनी अमदि लेबाक मियामनसु मपुंग फाना सौगतपियो हाइबसे एम्स की माइकेदगी थमजगे ngasi desamna taliba demands ki matangda Manipur gi Chief Minister N Biren Gawari sananaba sarkar gi maikaidi ki desamda batan tawbada mahairoi lup asigi mihut singla khidre amaramda sarkar na ngasi ahing nongyai degi hayeng numidang wairam phawba ban kauriba desam amadi atai civil organization singda miyam gi yenglaga ban handopina ba appeal tawrakle
ngasi Manipur Chief Secretary Onabaki Sorna appeal asi tawraduna phongdorakpada Manipur Sarkar gi maikai desamda makoina taliba demand singi matangda Chief Minister ga wari sananaba batan tawkhibani adubu lakhidre ban tawbana state asigi sel thumga mari laina ba thabak thorom singda yamna chauna akaibe pibaga loinana civil society organization amana ban ama hek kawrakpada khwaidigi henna sohaliba kangbu asi misam miyamni amadi nongmagi hingnana ba khusuman tanjari ba sinmi singdani Supreme Court amadi Manipur High Court nasu ban amadi blockade tawba aina yade haiduna yathang pikhiba laikre maram asina aina yadaba ban kauba amadi ban tawriba miyoi sing amadi lup singi mathakta sarkarna aingi thabak lokhalakpa yai haina Chief Secretary na phongdorakle ban manungda gari sing mahok sagam chenbi na ba kaithel amadi dukan sing hangbi na ba mahangna appeal tawrakle mathau taba security gi thorang khudingmak sarkarna lokhatkani haina makhatana phongdorakle Bharat Sarkar gi Press Information Bureau na ngasi New Delhi dagi thadorakpa chengdok warol amada Bharat Sarkar na achauba Nagaland state ama semnana ba Nagaland ga yumlon na ba state singdagi nagata balam sing lokthokani haba media gi report sing asi aranbani asigumba yanakhiba natraga warep amata Bharat Sarkar na lokhibe laite haina serol asina sengdorakle Imphal Morelambi matam sana semjin bidabadagi tha sigi kunda masin manau singi golai mayada tata DI ani mathak makha onduna accident thokpadagi driver amadi passenger kaya asok apan yaukre lambi asida kudong tiba kaya yaurokpadagi lambi asida seliba Imphal More DI tata 207 Honest and Drivers Welfare Association na araiba paisa puthoknaraga kom sing mention ba hokre Association gi Chief Advisor Ahanten Dakesorna mamang da pankiba government ta nongju thalak tringai da soksin level ambi gi mafam sing semjin bina ba kayarak haijakre adubu ngasi phawba thabak oina onthok pidre handak nauna BJP na lusing ba government ama lakleba asina athuba matamda haujik oriba lambi gi phibam asi yenglaga nongju thalak tringai gi mangoina na semjin biyu natrabadi lambi asi gi phibam ka henna soksin khragani haide Mamang Sarkar asina sembiram dadana lambi se aduki matik phatabane hejalapudagi surga saba gari singda awaba hena saitheng pirapudagi gari esujana araiba paisa putho erga lambi asi ngasi semjariba si tengno pandagina khudeng thabibo marak asi semjanjabne anoba sarkar ama lakpaga akoi more lambi su amuktangdi anoba mangalama unbiyo Malem asida miyoi million kuntra henna human trafficking gi victim oire masigi manungda ayambasi forced labor amadi sex labor oina seasonary haina Manipur High Court ke Chief Justice Rakesh Ranjan Prasad na phongdokre Manipur Judicial Academy Manipur State Legal Services Authority amadi Manipur Commission for Protection of Child Rights na punna khusam naduna High Court ke auditorium da pangthokkiba human trafficking gi matangda judicial seminar amada wafam asi phongdokkibani thauramada Justice and Kotesor Justice K.S. Nobin, Delhi High Court ke Justice Anu Malhotra susaruk yakhe. Chief Justice na makataraduna malemda miyoi million kuntra human trafficking gi victim oibagi manungda miyoi million taramatoi dasmik mapandi Asia Pacific tagine service provider singna victim sing asibu atopa leibak ta puraga makhoi gi passport sing adu phajinduna thamlaga mapan thoandana thammi amadi makhoi gi khusuman sumatpi maramasina service provider sing asi register tawba mathautai human trafficking asi hanthana honabada mipung khuding maki achauba thodang sangi ngasigi resource person singna puthokada paper sing stakeholders singna ningthina loksilaga ahen mathabak pakhar pasangi haikhe 11.9 million victims are in Asia Pacific and of them 7.9 million is forced labor. The rest are the sex work. Kuntratarok suba World TB Day Thauram Kumbong Primary Health Center da pangthokre District Health Mission Society RNTCP Imphal West ka kusam naduna pangthokiba thauram aduda CMO Imphal West Dr. W. Kula State TB Officer Thangpa Sarto IRL gi Director W. Sasi Kumbong PSC gi MO In Charge Dr. S. Rajosu saruk yakhe CMO B Kulana TB laina nabagi chang nongma gi hantharak liba asi miyam da awareness ki thak wangkhalak padagini anabe singna layang asida mapung phana thajaba thamba acha yauna health workers singna lawriba thodang ikai khumna pham thoi haikhe World TB dagi thauram kaksing dasu District TB Cell kaksing na sinduna CSC kaksing da pangthokhe thauram da CMO Dr. N Bino amadi MOM Sanjesu saruk yakhe thauram na mari lenana interaction program pangthokpa galoina mathak da pukning changba miyoi kayada mana mathum piduna pukning thogatke
Baseline Survey Community Empowerment and Mobilization for the Formation of Self-Help Group Habisigi Matangda Senapati District ki Lekhampokpi Handicraft Cluster gi oiba nomagi oiba awareness program amangasi nungang village da pangthokre. Office of the Development Commissioner Handicraft, Government of India, Ministry of Textiles na sponsor tawduna Manipur Handloom and Handicraft Development Corporation Limited na sinduna pangthokiba ngasigi thoram aduda Assistant Director Handicraft M Sanjeev Kumar nungang village gi Chief Khangsuga Directorate of Handloom and Textiles Government of Manipur gi hanagi Assistant Director W Birendra Nasingbana athoiba mithunglen sing oina saruk yakhe. Amaranda awareness thoram asi Imphal East District ki oina handicrafts cluster singi self-help group sing yauna pangthoki thoram aduda IMC ki cooperator L Tombi Devi Director of Handloom and Textiles ki Deputy Director E Ziten amadi Handloom and Textiles ki Assistant Director oinamba Birenji Susaruk yakhe. Deputy Director E Ziten na ngasi pangthokliba awareness thoram asi Imphal East District ki oina ahanbani district khudingmak pangthoklaba tungda state level ki oina su pangthokhigani awareness program asida maru oina artisan singda training piba karamna quality laina design tawgadagi amade handicraft ki product sing henna lehenna ba survey tawani haikhe. Ziribamgi MLA Sabudin bu Parliamentary Secretary in Hapkiba Standard College Students Union Imphal College Students Union amadi Oriental College Students Union na kanayaning da pangdoratli Mahapu Khudatta Parliamentary Secretary dagi lokthok trabadi desam amadi laibak mian na sangsilakpa khongjang khudingmakta union sing asina saruk yagani Manipur da mitop na lengak yahondana ba akhanaba thausil ama semgadabani hairi hauzik pawi marakthana break amatang logzari. Iridio Coaching Institute. Admission open for 5 months. CBSE Foundation calls for classes 9, 10 and 12. There is commencement 6 April 2017. Timing 4:45 to 7:30 p.m. For details, please contact Office of the Iridio Coaching Institute, Kesampa Tutum Lekai behind Belgio Hotel. Contact number 81310-25634. The new Jigsaw 2017 series beats your heartbeat. Imphal is king wire bapau. Manipur da amat ngaraba FRCP lemon phanglaba heart specialist Dr. L Samkishor Gilusi Makada amasung Manipur ge ahan ba heart surgeon Dr. KSI Kalas na galona heart OPD yeng hojare. Afamna Jennings get ki mayong na peliba Sky Hospital Porampa. OPD hangal wal mitsing di intokabadi gina thangje phawuni matam ay ki pung 13 na intig pung mari phawba. OPD ta phanglaba 5 ki maru ba khudung sabsing masima lakuna tara biro akoy ge reception da. Beneath 100 meters from the Earth's surface, naturally filtered through sand stones, pure, clean and healthy water. Break itungda taram noksari makhataba pauda Sahi ahum leraga pangthokpa ibudau merang thangjing haraba seba committee gi thaupune ba General Secretary gi Mikhal ngasi pangthokadabada ADC Bisnupur amadi Deputy Register of Society Bisnupur na athing mathamlakpana maram oiduna matam kaktana yaithokle habadagi miyam gi irang thoklakpa yabana laibongi akoibada akanba jaksel thorang lokhatkre laibongi akoibada mi sangbada athing mathamkhibaga loinana police na ngak senbagi thabak lokhatli ISTB na phangba pauda Mikhal asigi damak hanana thawpuramba General Secretary na Mikhal gi notification thoklamki adum oinamag committee asina purakhiba sahi ahum gi account statement puthokte haiduna miyoi kharana yetle habagi damak mari lenabasingna athingba asi thambani haire Manipur gi manungda khwaidagi chawba umanglai ni hainariba laifamlen asida political gi oiba khut changbagi mami chawna tare Masi moirang miyam amadi tongan ba organization singna matam sana yangsal haudrabadi senglaba laifam asigi mami samkiba yabagi mipaiba moirang miyam na puknari haide Festival of Choreographic Works Nitya Sanaras Nangi ngasi Hyderabad ke Kala Krishna and Group ke Janadharanaram amadi Pondicherry gi Sangita Das and Group ke Kurusmaran Utkre performance pikiba artist singda kudolpot pike Lamdam asigin mat ki saruk ama oriba kabok yang sembina balai tabadagi mutkhiba yabagi akiba leire hiramasida report ama
मालेमदा अचौब फिदा अमक कल्ली हैन चाउथोक्सरिब अखोगी नाट अमसुंग चटनबीदगी कबो लौथोखिब मतमदा करी ओइरकनी हाइबसी एग्रीकल्चर डिपार्टमेंट अमसुंग नाट प नुंसिजब लुप अमतना खंगसी फाव खंथब तौद्री कबोक ना अखोगी नाट अमसुंग चटनबीदा कल्लिब मरु ओइबसे येंगलगा ISTV नो अखन्ना न थिगतपदा सिंबुंग वरीदा लैबा अइबा ओइन थेंगनदबा मांगखिबा याबा मसाक कया लैबा थेंगनरे हौजिक फावि ओइन मतौ करमना कबु ओइरखे हाइबगी चप चाबा सिंबुंग वरी अमसुंग अइबा अमत थेंगनदरी अदु पांथबी खोंगन पुयादा पांथबिन खाबा निंथौदा लुहोंगलकपा मतमदा माइरा ओकलगा कबोक चाइदन ओ इ हाइने इबा थेंगनरे wari asi matung ina panthobina khabda lohonglakting de kabok sizinari habisi sumle haba lawba yare nadalam asida aham da pau kabu aina khangnaba kabu afaba sizinarki masigi chap chap khudam haiba tarabadi hawjuk phawda kabok nachum taret aina laitin khoramda sizinariba asina wahenbe yai kabok masak phajahalakpadi lari engmum leikaina ohenbani habisi wathukpa yabagi wari kya thinare laikai asida simbung wari oina khage baning thona lari engmum laikai nupi singda kabok yonaba sintha pirami haina linari wari asimakti khage mamatang kaithel jaithara kumbaban singba laik singda khage mana tingu moram kaithen maidangu leijong kaithen tolong kaithen sana kaithen kha kaithen awang kaithen himlep kaithen lekhong kaithen amasung lechom leima kaithen haina kangla manung leiramba kaithen mapanbu kangla gi nuchup thang sana thanggi wangwada awang kaithen chana kaithen amasung kha kaithen haina kaithen ahumda subsillaga matung yongda pokki mapong khaidokpada kabu yabu wari di thengnadre larik te yaudabsu larik yengmum lekai sinbung wari matung ina kabu akhingba miyamna sana kabu haina kaunaba amasung kabu muri laikai asina langdam asida hawdrokpani haina thajanari kabok makhal ani asidagi kabok khoidum kabok khoibak kangsubi bun laluna singba suhi tolaga kabok ki fajar masak kya puthorki kabok makhal sing asi atopa laikai da saba ya halamde sursan ningthogi matamna singjamai khetri laikai dagi nupa amana hena fajaba lalu puthorokpadagi khetri mayumda lalu sabagi ayaba piki habsu wari nari amaramda thamaiwan thingenda leiba ganak panji dagi kono haina khangnaba लाइमयम सागैदा कबोक अफाबा साबगी करम निथौना सिन्था पिरमी हाइना खंग ngamdri kanana su thigat pi dabadagi mang ba horak laba kabok ki wari yim mathakta kabok na ekoi khunai da lauram ba chawrba phida amasu mangkhre matam amada laikai amada ipan hajing pot mangani lehna singda thoram ama thokpada laikai nupi mayam na kabok saba haina satna dana nungsi chanaba laikai wahamda chawrba thodang lorki satnabi adu mangkhibaga loina nang asidi yumlona ba khangnadre haina hainaraga lemnarabu khunai am oirakle orakliba phibam asida lari engmam laikai dagi kabok sabi janam thabam maipak pi kawi amana phongdorkpada akhona lamne kaina puthokchaba asti mata watadi nahawadi kabok sida khala lawlaga satlami hoiti bun akhona puthokchabani khoidum puthokchabani khoibak puthokchabani adagi kangsubi hamai lalu akhoi lamne kaina sabang haktani hojikti moina kacha do takpi lam na khoi loin pungmang mang ne leidode akhoi je an akhoi gi su kacha je khai yengsin biro thamaiban thengene laimayum bihari kawa amana kawoki matang da su phongdorki masigi se aina sim khanmada akhoina aran culture da khoina hajabasu yai ko aduba akhoi kabok matau karamna sitharakpano habigi matang da kaithen pambi ahal amana phongdorkpada singi ichil inau singna di isan chana ni isuna chana banena yamna hauna yamna pamna lawi mate akhoi gi di kabok se lungmai tareki lungmai nasan tareki sugumba thirakwa lagi tingi thirakwa da mangai le an baza miyam ningi gi wakhalon se kabok sibu ko gi amot pa pot haw ta ba pot asinba akhaba gi saru oina u hre khoi di kari dau doino khangba ngamdre khoi anau makhan gi asapor ke kabok ki marakta angang sina karamna kana be heli haibi mohta child specialist Dr. Longjam Basantana ISTV da phongdorkpada dum loi khanga wani nga chaye khoina junk food market ta phangib jing ji junk food ti chokpe ga de spice de preservative mayam yauri mo store to na da packet to kuina thamna bana bada aduga khoi local na phami ji sengna da hojai ba kabok to na tawga ni khoina phogana da phogduna sema kabok aduna semai bani samna da khoi aduga chuhi khodomena mayam ji loina kana banga tani ka shwam mo na haksana sokada yaudi ai khoi gi nat gi mangkhiba yaba masa amsu oidraba asigumba asuk yamna maru egba posak asibu ngasi phawa agriculture department ne yokhat na bo hana bidri miyam na su posak asi yokhat na bo hana bagi mami tadri karam matamda thabok on pakhalak tuna yokhalak kani habje asawu hangam oiri
Cameraman Nano Loin and Pogdan Jariban to Kungum Sanas of Mite. District Acts Control Prevention Unit Zonal Education Department amasong sasoge mityang makada private school singi miyoy singyauna at SBS na sohalaba angang singi lem na mahimasing tambibagi matangda sensitization program ama Tantra Hotel Porompata nganang pangthokre thorom aduda DC Imphal East KSCM Raj Kumar ZEO Imphal East S Jatra District Acts Control Officer Imphal East Dr. N Romila sasoge General Secretary RK Tiken Su Saruk Yakhe RIMS ki Director ama athuba matamda haptuna Institute asigi hauji oiba phibam asi losin hanaba CPI Manipur State Council la phongdorakle isu asi Delhi da chathariba Central Secretariat mifamda Dr. M Narana pukhatnaba sem sakre Central Secretariat na thorang ama paikhatuna party ki MP singna parliament pukhatlagani Manipur government na su center da khudakta pressure piduna Director ama thamnana bahana biu hairi Lilong Nagar Panchayat Imphal West Ward number 3 ki Nelbong arang numidang pung taret lom taba matamda miyoy anina mayumdagi faduna pukibadagi haujik phawba thiba khangdri haire thaudok adugi matangda ngasi kawa kaithelda nubisingna irang haukre Imphal More lambi thingnana bahona ke Nagar Panchayat asigi Vice Chairperson Omilana Anil langarang numidang sanga ngai delaiba Rameswar kauba miyoy amagi yumda laire haina SMS tharakhe Anil buloba satpada langthabal kendragi MLSU oriba Consumer Affairs Food and Public Distribution gi Minister Karam Syam Sulakhe Anil kanna satliba miyoy singda Minister Masana khana bahorak pagalainana mahaki driver na Councillor Joy Kumar yauna miyoy kharada khutha Rajniti gi khudong sabalaw na bahanarak pathawang bu penda phongdorakle BJP na lusingba longthombam biren gi chungsinaba government ta Tamenglong district ge MLA amata minister Fampi da babu Jelangnong miyamna nungaitaba phongdorakle Jelangnong Baudi amasung Jelangnong Youth Front ki apun baserol amana national level da Prime Minister Narendra Modi amasung state asida N biren na Tamenglong district ta cabinet minister ama pirakani habigi chauna asa tawrubani Tamenglong miyamna chauna asa tawriba asi mari lenaba authority na yangsilakani habigi thajabalai Congress ki matam district asi sahi tara manga mirai duna laklabani masina maram oiduna Manipur gi atai district sing dagi khwaidagi sothaba chaukhataba district amani haina lauthokhrabani Mumbai International Film Festival for Documentary Short and Animation Films amasung film making workshop ama Imphal da tha sigi tang kuntaretagi April gi tang mari fawba pangthoklagani haina DIPR gi Director Megachandra Kongbam nangasi Manipur State Film Development Society gi conference hall da pangthokpa pamisinga unabada phongdokre pamisinga unaba aduda Art and Culture gi Director Dr. K Susila filmmaker Pawan Kumar yauna mari lena ba miyoy kaya susaruk yakhe film gi awon ba asibu hena afaba mayon ama dalam jingnaba lambi adu workshop asina pigani haikhe asmain tawna ba masing si akoi tribalism na sing mga so ya gadoni welero na akoi kunto kasi mamuda nuti ani ni adura ko na film sige akoi film festival ma tawri si akoi Mumbai International Film Festival da ewa ko ba film matani mas dapat film tara mimo akoi ko na ba tawon tawri Bhuban Technical and Skill Development Private Limited Training Center Lamdeng Khunongna National Skill Development Corporation Government of India ga kusamnaduna tha ani subna sathagadaba skill development training ahanba sessionda saruk yagadaba Kaksing Kendra gi training sing BTSD Kaksing Masaloi Sangdagi lamthakre Ani super round gi intensified pulse polio immunization program State Sinma Thungna April ani da pangthoklagani Imphal West District ki oina program asi RD Wing Complex da mapungoina pangthokani hairi Ensugi nipu marirak suba oina pangthokibe election da mai paklaba singbo wasak lobagi thoram amang asi Ensugi Library Hall da pangthokre thoram adu da Ensugi former President Lehau Thabam Sarat Chandra Ensugi President Subhash Chandra Manipur University gi Students Welfare gi Din Professor Tombasu Saruk Yakhe Ngasi wasak lau krabasing adudi President Manjit Sarangthem, Vice President Laisram Peter, Secretary General da Hobizam Chalamba Maite yauna tongan ba phampai gadaba miyoy kaya wasak lau ke
Bisnupur Police Commando amasung Thobal Police Commando gi apunba kangbu amana Kaksing Bazar dagi KCP Noyon Group ki active member ama phare haire Police Department ki PRO gi serol amana fagalaba miyoi asigi mameng khatri mayum jiten mitai chahi nifu mari apokpa niti Kaksing Sumak Lekai dagi ni mangon dagi Chinese hand grenade ama pressure bomb ama amasung van ama phangle haire Sothana lariba Khatrigao Kendra gi lambi thong phahanaba amadi thaknaba ising yumthong khuding phangananaba kendra asigi mihut oiriba mahut ki parliamentary secretary Nahakpam Indrajit na mari leinaba official singa khana nena kre Sabal lakai da laiba mahaki mayumda pangthokpa khana neinaba aduda PWD Imphal East ki EETS Dinas PSED gi EE maintenance and nirmal amadi atai official sing su saruk yakhe Matam kuina thaknaba ising phangdana lairiba amadi lambi sing phattabadagi chathok chasinda khudong sadriba asi kari thaurang paikhatpa yabage haibadu khanaraba matungda athuba matamda thabak paikhatnaba parliamentary secretary na pautak pikhi tungda kendra asigi manungda lairiba lambi thongi phibam officer singaloina na chatuna yangsinki Kongsat asigi matangda parliamentary secretary N Indrajit na kendra asigi oina lambi thong phagat hanba apaba ising phanganba haiba wafam mahaki ahanba khongthangni Pibam Zadraba lambi sing phagat hananaba ahanba khongthang oina paikhalagani Imphal East ki manungda kendra asi lambi thongda tamjaningai oiba mafam ama ohengani haikhe Matam kuinagi mamangdagi pibam sokna leraba purairomba khongnang khongdagi tribal market taba chasat lambi wangkhai gendragi MLA Okram Henry na semjinba hokre lambi asi matam sangna achauba kongkut leibedagi chathok chasinda khudong thiningai oirabani MLA Okram Henry na Mikhal Mamangda Chokhat Tharangi Thabak Sing Paikhat Kani Haina Miyamda Thamkiba Wafam Adu Thabak Oina Paikhat Pani Kendra Asigi Wathoriba Mafam Sing Su Semgani Araiba Fan Amadagi Lambi Asi Koilas Thana na Bahotnagani Haikhi Tata Sumo Ama Khurai Popular High School Manakta Accident Thokpadagi Miyoi Mapan Laikan Nakre Thokdok Asi Ngasi Nimiyungba Matung Pungkhai Satpada Okhrul Chenba Sumo Adu Masa Matomta Accident Thokibani Haire Council of Higher Secondary Education Manipur na sinduna pangthok liba class 12 ki examination asida ngasi mahairoi ama tangthoki bagaloina na punna tangthokpa masing kunmathoi sure tha sigi tangkunda mahairoi tarahumdoi tangthoki tangkulumdoi dena Keti College Kangpokpida mahairoi mari amadi Khaupum Examination Center dagi Khangsinglu Higher Secondary School da mahairoi ahum yauna punna mahairoi taret tangthoki ngasi Tengkhongjang Higher Secondary School da mahairoi ama tangthokpa galoina na punna mahairoi kunmathoi Nasi Pawada Tanthokre Haina Council of Higher Secondary Education Manipur ki Secretary Dr. M. Vidyasagar na Zerolama Thadorakli Hauzik Pawi Marak Thana break amatanga muglauzari Do you want to run this country? Become an ICE officer. Join Ujjwal ICE Academy for foundation course. Ujjwal ICE Academy formed under the guidance of star police officer and to make them realize their dreams and to run the country. The facility for providing their expert guidance of from the best instructors from Delhi. Join Ujjwal ICE Academy for foundation course. Wangkhai Ningthem Pukri Mapal Dalaiba Career Nurture Center da Lakliba April ki tang tara dagi Class 9 amadi 10 CBSE Science and Maths amasung Class 11 amadi 12 CBSE amadi COSEM animaki foundation course hozaragani Pain relief ointment, Hong Lava, Oak Sipa, Tang Sipa, Puna, Missing Buddha, Sinavayarba, Lipsa, Puna Putuk Saba, Oza. Amuka na taram noksari, makataba pauda. Bisnupur District ki manung sana thinungai kada unit na mayai ka basinja ke mayok ta jangsilakpa khongjang oina ngarang hotel singda jathaba drive ta yungau liter samangarom phagatuna mai thaduna manghan khre drive asi makata na jathaki gani haire
Singmairong Laiba Samrock Woodstock ki Ahan Basahi Thoram Impal Hotel the Pangtokre, Thoram Asida School Asigi Mahiro Singna, Nat ki Makal Matel ki Thoram Kaya Supangtoke, Samrock ki Supervisor Namiba Kaidemna, Bigli ba Angang Singi Oiba School Asina Sahi Amagi Manungda, Makogi Haitoi Sing Toibe Sing, Utok Nanaba Thoram Asi Pangtokpani Haiki. Honda Company gi Anoba Car WRV ngasi gari airport laiba Sangai Honda showroom da launch tawkre. Thoram aduda Transport Director Y Rosita yauna Sangai Honda gi maru oiba mioi kaya su saruk yakhe. Central Agricultural University ki Directorate of Extension Education sinduna laumi singna insang napi thaduna sentok lambi semba haiba nongmagi oiba training program ama CAO gi Assembly Hall da pangthokre. Thoram aduda CAO gi Director of Research ki Dr. CS Srinivas Muthi, Manipur Organic Mission Agency gi Chief Executive Officer K Devdatta Sharma, Department of Genetic and Plant Breeding gi Officer PS Ranjit na singba mioi kaya na saruk yakhe. PS Ranjit na Bharat Sarkar na nauna hagdokpa Farmers Fast Scheme gi makhada CAO na tongan ba training program kaya pangthokpagi manungsan na ngasigi training program asi pangthokpani haikhe. Naha ama heroine number 4 piece niphumdoge konana pharaba matungda imung manungda sinakre pharaba mioi aduna Ningthaujam James apokpa ibohal thangadagini haujikna naramthongda leibani. Mahak ngasi Chingmairong awang laikai da number 4 adu yon balak pada mafam adugi maira paibi singna phabani. Mahak po wahong pahang zathabada number 4 adu North AOC da laibi Mina Kobi amadagi lupali singmari da lairakpani haina phongdoi. Mioi adu matau karamna phabagi habagi matangda N Jamini Kobi maira paibi lusingbi amana wafam kaya phongdorakli. Federation of Government College Teachers Association Manipur na Chief Minister N Birenga unaduna nungaiba phongdokre. Integrated Beekeeping Limited Center Project ki makhada scientific machatta khoi yokpa amadi masigi thausil gi matangda ngarangdagi hauna CAO iroi sembada chatharakpa farmers training program ngasi loisinkhre. Akhang ahi kaya yauna pangthokiba thoram aduda COO ge Research Director Srinivas Murthy na khoyokpa si sel sangdana sendong yamna phangba thabak amani phongdokhi. Spiritual and Mental Health Outreach Program amang asi Kaksing gi Aron Khunjau da leba Varian Grace Academy da pangthokre. Haukiba tang taramapan gi ayukta Tengnopal District ki manungsan na laiba Indo Mema ngamkhai da laiba Moirang Then Village da lanmai sakpada khul adu da laiba yum ama tumna amang ata thoan khre yum adu ke wairemi kaubi mioi amagini sel oina lupa lising kun yauna charakna lupa lak ahum lomgi marsang amang ata thokre khul asigi save kodar farming na marile na besingna mijeng sangbiduna awa ana tarabasingi mateng pangbiyu haire. Date 19 through 2017 da Sunday nimitta ikhang khang hoduna Lamashi Lariga Sakibne, Akutan Pandigi, kilometers say 120 above next. Banasi Sidu half kilometer gumane, kilometer fade. I could go in Amasu, I could 42 ml, I could Deputy Commissioner Sandel, or in the Corporation Krepibi or Helfer Tawi Haina. Institute of Rural Development Manipur na sinduna Porompata laiba SIRD complex ke academic block ta ngarang dagi hauna chatharak pa MG NREGA gi makhada LB amati GS ke participatory trip planning ge training program ngasi loisin khre. Oinam Kendra da BJP gi MLA Radha ke Swarna Kendra asigi mafam kharate chatuna lambi thong ithai lokhong amadi iram nalagi phibam yengsin khre khongsat aduda PWD gi official sing su saruk yakhe. Radha Kishore na promising da MLA gi sahi amagi sarkar na pirak liba local area development fund gi lupa crore amagi sanfam asi kendra gi chakhat thorang amadi sothaduna lairiba hiram khuding makta sizinagani haikhe. Kanglai Mime Repertory na Ministry of Culture and Sangit Natak Academy gi santhang makhada aigi laidi achan ba amadi ngausin ba angang ko ba mime ani asiga loine na thabi kaksi haiba thang tagi kumhai asi Kolkata da chathari ba mapan suba National Mime Festival da saruk yarugani hairi. Tengnopal District ki manung sana laiba H Mongjang Khulgi Primary School Upper Primary da onkhatpagi thoram asi pangthokre thoram aduda ZEOL Pio Kumar amadi Khulgi Chief thangkhosai haukip su saruk yakhe school asi SSA gi makhada primary school oina lerambani. Khul asigi mahiro singna class 6
7 tamnanaba atopa school da chathok chasin tawbada khudong charoi daba sing yenglaga upper primary da onkhatpani English ngani tara taret ki manungda school asigi awat pasing mensinda bahonagani haina ZEOL Pio Kumar na phongdorakle khulge safe thangkhosai haukitna school asi upper primary gi thakta onkhat pirakpagi dama government pu thagatba phongdorakle school asida watliba maitai mayak amade hindi gi oza athuba matamda thabira o haikhe athu mage se maitai mayak ga hindi oza thabiyo immediately ahum already kena bapung thagine abisi masi gi khudong tabi chino aja koi gi JDO office ki koi tawdari Pripak ki khulai paiba lanmi sanglo Red Army gi kuntra taret suba Red Army gi Raising Day komsi sahi gi so hayang March kuntaruk nomaijing numita party asigi CHQ GSQ Tactical HQ Unit Headquarters Base Area Sing Transit Camp amadi Training Center sing da pangthokani haire Military Affairs Committee gi Chairman KS Sathi gi cherol amana numit asina lakpada yawol lantheng changsiliba Red Army singda anoba thauna haptuna panthungpham yaunabagi lambi fawba khongpham amatta handokta nabagi wakhalol pinabiu haina Military Affairs Committee na phongdokle Lising samapan marfugi Mars kuntaruki ayupung tara minute tara mga taba matamda khwaramban kaithel mayayda laiba district hospital haina khangnaba adugi get mayada CRPF ki kangbu amada landaduna habildar ama sikiba constable anina aso apan nanghanduna stand gun amaga 303 rifle amaga lauki masida natana moirang amasung lamlai da thokiba thodok sing amadi atai atopa Red Army gi mai pakpalan pham sing punna subsin laga Mars kuntarupo Red Army Uprising Day haina prepak na pangthoktuna lakle Lamdam asina India langa ki makhada sahi humpuni pal supna lairubagi mahai oina makhoidagi nidragadi hingmagam daba ponsirol amade hinglakle masimag Indiana tawge khanba thausil amagi makhadane mamangaidagi tana thanaba yadana leminarak laba singmi tami anigi marakta taisnaba yadana ba khaido khajangi thausil kaya chathabe leptre handak national highway da numit chama kunchama pani economic blockade chathaduna lamdam asigi miyam kham thengna wahan kiba adu Indiana singmi tami anigi marakta nungsina handana ba amadi setokna naba silakpa saraulang amani haire lamdam asida leminari ba furup masel gi marakta hena mukna ba hangat hanba habisina furup singi marakta tokhai taning bagi ithel soidana pokna rakani masina lamdam asigi ningtam ihauda saitheng ama pigani habisi Indiana khali haire Society for Promotion of Indian Classical Music and Cultural among the youths na sinduna changangai delai Blossom School campus tangase school asigi satra singaloina na interaction program ama pangthokre Hauzik sanabagi pao mo Ngasigi sanabagi pauda United People's Front Manipur na sahi kudingi pangthoktu na lakpa tarama suba mega marathon Manipur 2017 April ki tang tara tarukta pangthokani haina tawrambadu September thado ina pangthoklagani pangthokadoriba marathon asida category ani laigani category ani sigi ahanba ani suba amadi ahom suba position singda lupa lising nifu lising kuntra amadi lising kun selgi mana oigani loinana Mari subadagi na tara mga suba position phawba singdana lupa lising ahomgi consolation prize thamli haina United People's Front Manipur na thadorakpa serol amana khangalakle Sahi asigi October 12 dagi tara mga phawba Mumbai da pangthokadoriba amateur Mr Olympia Gujarat ki Ahmedabad ta April 13 dagi kulumdoi phawba pangthokadoriba Yangkai tara suba Senior India amadi tara nithoi suba Women Bodybuilding Championship Men Physics ta saruk yanana ba Manipur team khanbagi trial selection hayang pangthokani tawrambadu lebaki athing balebedagi April ki tang ani da oina pangthoklagani haire TS Birendra Singh Football Academy tabung khokna sinduna academy asigi complex ta chathariba ahan ba tabaspa Veteran Cup Invitational Football Tournament ke ngasi sanaki ba basai thamoiban amadi UBSL long sajingi match losin kidre match asida basai thamoiban gi sanaroi Rajen Khangan bana match ki tara taruk suba minute ta goal ama salaba matungda ani suba goal ama match ki niputaret suba minute chankhiba adu
offside position da sanbani haina UBSA Lilong Sajingi Sanarusingna match conduct tawriba center referee da protest tawkhibadagi makhatana sanakidre UBSA Lilong Sajing organizing committee gi conduct rule gi matung ina tournament asidagi tanthokre hairi Tha asigi tang kunipal amadi kunmapan gi ayuk punipal tabada artificial turf ground da pangthokadoriba screening of the player gi coaches Mari M Ratan Kumar L Sauba S Mani Ratan amadi TS Ibomsa All India Football Association na khankhre Sahi asigi National Sports Academy da sangbagi second batch medical qualifying mahairoi singilis Kumalampak Sports Complex da leba academy asigi administrative block ki notice board ta yenglaba yagani hairi Hauzik makataba sanabagi pau boyang ning thaujamdagi phangbigani Ibodok Thangjing Polo Club Khongman Mangjin Amadi Manipur Police Sports Club Team B Sahi Sigi Kuntare Suba Governors Cup Invitation Polo Tournament ki final da thangnaragani Manipur Horse Riding and Polo Association Sinduna Imphal gi mapal kangjebungda tha sigi tang 18 dagi nupa gi polo team tarana saru yaduna sathariba Sahi Sigi Kuntare Suba Governors Cup Invitation Polo Tournament ki ngasi sanakiba ahanba semi final match da Ibodok Thangjing Polo Club Khongman Mangjin na Manipur Police Sports Club Team Sibu Panjal Taruk ahum da maithibu piduna final Sankhibani match asida mai pakhiba Ibodok Thangjing Polo Club Khongman Mangjingi mai papagi panjal singadu P Ojitna ani super sakarda panjal ani M Doren na ahum suba amadi mari super sakarda panjal ani sankhi atopa panjal ani aduna M Manihar amadi L Kokesona ahanba amadi ahum suba sakarda panjal amabam chanduna match asi mai pakhibani match asida mai tikhiba Manipur Police Sports Club Team Siki panjal ahum madu S Abungchana ahum suba amadi mari super sakarda panjal ani sankhi atopa panjal aduna Viking Salamna ani super sakarda sankibani Tournament asigi ani super semi final match ki sanakibada Manipur Police Sports Club Team B na ex Polo Club Kwangkhaibu panjil manga ani da maithibu biduna final sankre Manipur Police Sports Club Team C gi mai papagi panjil singadu T Pradeep Kumar na ahanba amadi ani super sakarda panjil ani T Ace Kaubuna ahanba amadi mari super sakarda panjil ani sankhi atopa panjil leduna P Joten na ahum super sakarda chanduna match asi mai pakhi maiti khiba ex Polo Club Wangkhai gi panjil ani adu T Ace Jacob na mari super sakarda sankibani Sathariba tournament asigi aroiba match tha asigi tang kuntareta Ibodok Thangjing Polo Club Khongman Mangjin amadi Manipur Police Sports Club Team B ga sanaragani loisanbagi thoramda Minister Karam Syam Minister T.S. Rajesh Syam Manipur State Planning Board ki Deputy Chairman S. Rajen Parliamentary Secretary Dr. Sapam Ranjan na thorom mapusing oigani MTFC Lemkhongna SYC Sagangbu Maithibu Piduna Taresuba Sahid Manoranjan Singh Memorial CRPF Football Tournament ki semi-final sankre Group Center CRPF Langjing amadi Imphal West District Football Association Sinduna tha sigi tang kulumdui digi team tarani thoina saru yaduna Khuman Lampak Main Stadium da sathariba Taresuba Sahid Manoranjan Singh Memorial CRPF Football Tournament ki ngasi sanakhiba ahanba quarter final match da MTFC Lemkhongna SYC Sagangbu penalty da Maithibu Piduna semi-final sankhibani Team manimangna apiba matamda goal ani chanaduna draw chatpadagi kicks from penalty mangna decide tobada MTFC Lemkhongna SYC Sagangbu goal tare tarukta maithibu pikhi match asiki apiba matamda sankhiba MTFC Lemkhonggi goal ani du RN Ganthangni amadi L Ibotombana match ki ahan bahap ki apiba matamgi ahap minute anida amadi ani suba hap ki 53 minute sankhi SYC Sagangi goal ani aduna Emmanuel amadi Thangboina match ki taramatu suba amadi 53 minute sankhibani kicks from penalty mark ta sankhiba MTFC Lemkhonggi goal singadu AC Taranjan Ais Arun Kumar Tongthan Moi Wifi L Ibotomba K Lungkoi Maramna sankhi SYC Sagangi goal singaduna Ngampu Zoni Max amadi Justin na sankhibani match asida SYC Sagangi sanaroi Moi amadi Justin da center referee na unsporting behavior gidamak yellow card utkhi sathariba tournament asigi anisuba quarter final match hayeng nungtil pung 12 makhai tabada group center CRPF Langjing amadi Thau Thangmaibanga sanagani ahum suba quarter final match ta Neroka Sangapam amadi IWSC Khumronga sanagani
Taramari Suba Manipur Veteran Cricket Tournament ki ngasi sanakiba match da Model Club Team B Singa Makhana KSCC Nambulen bu maiti ba pikre. Manipur Veteran Cricket Association Sinduna Oriental College amadi Model Higher Secondary School ground da mamang thagi tang kuntaruk tagi team tarana group ani thongna khaidokna sathariba Taramari Suba Manipur Veteran Cricket Tournament ki ngasi sanakiba match da Model Club Team B Singa Makhana KSCC Nambulen bu wicket marida maiti ba pikibani. KSC Nambulen na toss ngamduna ahan ba batting tobda over kumapal nga ball mangada wicket loina turaga run samaga subna taruk lokhi masigi pakhumda aniswa batting tokiba Model Club Team B Singa Makhana over kumariga ball anida wicket taruk turaga apiba target adu yawduna match asi mai pakibani ngasi sanakiba match asida Model Club Team B Singa Makhagi sanaroi PRLana wicket ahum amadi ball tara tarukta run taruk lawduna man of the match takhre hayeng match leiroi thasi ki tang kuntareta DSU kwa kaithel amadi napsa khai imphal ga sanagani Thagatsari boyai housing makhata nang asino magi oikhiba ing asagi pau amok phangbigani ngasi oikhiba ai ngasa gi pauda ICAR lampel patgi pirapa paugi matung ina ngasi gi khwaidi sakiba degree Celsius kunma 2.8 khwaidi ingba degree Celsius tarani 2.8 mari Nuksita yawa ising manilgi sang ayukta sada maripu mari nungtilda sada yang kay taruk oiki ngasi nung sukide Aroy pada maroy pa pau amok Framework Agreement amasung Inner Line Permit ki chap chaba ama khangalo haina Manipur Muslim Welfare Organization na ngasi ahing nongyai dagi pung tara taret ki Manipur ban kaukre Ziribamdagi karakpa asabudin bu sarkar paiba yahanba yaningdaba phongdoktuna asi ahing nongyadagi desamna chathagadoriba pung tara taret ki ban maikai kayadagi saugatnarakli amadi sarkar na wari sananaba kaubada desam lakhidre ban handopinaba desam amadi atai lutsingda sarkar na appeal tawakli